Ngarang numidang pung 8:40 tarakpa aduwaida Kakching Police Station ki manung channa leiba Sora ki Irengband Lamkhai Manak Imphal Moreh Lambi da van na Thombada makhong na Chatpa Ahal ama Laikannaba Ngamdana Leikhidre hairi. Van na Thombada Leikhidre ba ahal adugi maming singai mayum sena justin chahi humanga apokpa Leikhidre ba MD maino kawi Sora karanchi awang laikai dagini Mahak Sora kaithel dagi mayumda changlakpada luhongba halakpa van registration number MN04P0583 na Thombadagi Kakching lamdong da leiba Jivan Hospital da pukhat laba matung da Laikannaba Ngamdana Leikhidre hairi. Van aduna ahal adu thom laba matung van driver adu masana thorokpa gari adu hundok lamlaga chain khre hairi. Thaudok adu da Leikhidre ba sena justin ge thawai yaudrba hakchang adu Kakching Police na case ama laukhat laga Janims ke Mirel Sangda thamkhre hairi. Ningsing bayabade ngarang accident thokhiba mafam asidage kilometer ama chatlaga Sora Ching wang mada accident thokpadage nipan suba MR ke personal amasu leikhidabani.